ꯃꯥꯡꯂꯤꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥꯗ ꯀꯔꯤ ꯋꯥꯔꯤꯕꯨ ꯂꯩꯈꯤꯕꯅꯣ? ꯑꯁꯨꯛ ꯅꯨꯡꯁꯤꯔꯒ ꯀꯔꯤꯒꯤ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏ ꯅꯨꯡꯁꯤꯗꯕ ꯃꯤꯁꯛ ꯑꯃꯒꯨꯝꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯃꯥꯅ? ꯊꯋꯥꯏ ꯃꯥꯅꯗꯤ ꯋꯥꯔꯤ ꯀꯔꯤꯒꯤ? ꯊꯃꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯀꯔꯝ ꯇꯧꯒꯗꯧꯔꯤꯕ? ꯊꯣꯏꯕꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯇꯨꯃꯤꯟ ꯂꯦꯞꯂꯝꯕꯗꯒꯤ ꯆꯠꯂꯒꯦ ꯈꯟꯗꯨꯅ ꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯅꯤꯇꯦꯁ ꯑꯃꯗꯤ ꯃꯤꯈꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯅꯤꯇꯦꯁꯅ "ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ?" ꯊꯣꯏꯕꯤ ꯍꯩꯅꯗꯨꯅ ꯌꯦꯡꯂꯒ "ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯀꯅꯥꯅꯣ ꯅꯪꯕꯣ?" "ꯁꯦꯡꯅ ꯑꯩꯒ ꯂꯣꯏꯅꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯕꯁꯨ ꯅꯪ ꯐꯖꯅ ꯍꯥꯏꯕ ꯌꯥꯏꯗꯅ." "ꯐꯖꯅ ꯍꯥꯏꯕ ꯍꯩꯗꯕ ꯀꯩ ꯃꯊꯧ ꯇꯥꯔꯤꯒꯦ?" "ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ? ꯍꯧꯖꯤꯛ ꯇꯧꯈ꯭ꯔꯤꯕꯗꯨꯅ ꯀꯔꯤ?" "ꯀꯩꯕꯨꯅꯣ ꯍꯥꯏꯁꯦ?" ꯅꯤꯇꯦꯁ ꯈꯣꯟ ꯀꯟꯈꯠꯂꯒ "ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ? ꯃꯥ ꯂꯩꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯏꯃꯤꯔꯥꯏꯔꯤꯁꯦ? ꯄꯨ ꯄꯥꯡ ꯁꯨꯗꯕꯒꯤ ꯍꯧꯅꯕꯤ ꯅꯃꯥ ꯅꯄꯥꯅ ꯋꯥꯔꯛꯄꯤꯗꯕꯒꯤ ꯂꯝꯆꯠꯇꯣ ꯃꯄꯥꯟ ꯊꯣꯛꯏꯅꯦ ꯅꯪ." ꯈꯪꯍꯧꯗꯦ ꯊꯣꯏꯕꯤ ꯈꯨꯄꯥꯛ ꯑꯗꯨꯅ ꯁꯥꯐꯨ ꯑꯃꯗ ꯅꯤꯇꯦꯁꯀꯤ ꯃꯥꯏꯗ ꯀꯟꯅ ꯊꯥꯖꯤꯟꯈꯤ꯫ ꯑꯗꯨꯒ ꯇꯅꯤꯛ ꯇꯅꯤꯛ ꯄꯥꯡꯂꯤꯕ ꯃꯤꯠꯁꯅꯥ ꯑꯅꯤꯅ ꯅꯤꯛꯂꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, "ꯅꯪꯃꯛꯅ ꯑꯗꯨꯝꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯄꯟꯗꯨꯅ ꯉꯥꯡꯕꯁꯦ? ꯅꯃꯥ ꯑꯗꯨꯅ ꯑꯩꯒꯤ ꯌꯨꯝꯃꯛꯇ ꯂꯥꯛꯇꯨꯅ ꯀꯔꯝꯕ ꯀꯣꯟ ꯁꯤꯖꯤꯟꯅꯔꯝꯃꯤ ꯈꯪꯕ꯭ꯔꯥ? ꯑꯩꯅ ꯅꯪꯕꯨ ꯃꯤꯔꯥꯏꯈꯤꯕ꯭ꯔꯥ? ꯑꯩꯅ ꯅꯪꯕꯨ ꯂꯣꯏꯅꯅꯤꯡꯗ꯭ꯔꯦ ꯍꯥꯏꯈꯤꯕ꯭ꯔꯥ? ꯋꯥꯔꯝꯕ ꯋꯥꯈꯜ, ꯄꯦꯟꯗꯕ ꯏꯍꯨꯜ ꯀꯌꯥ ꯑꯁꯤꯕꯨ ꯅꯝꯊꯗꯨꯅ ꯅꯪꯒꯤꯗꯃꯛ ꯄꯨꯝꯅꯃꯛ ꯂꯥꯟꯊꯦꯡꯅꯔꯒꯦ ꯈꯜꯂꯤꯕ ꯑꯩꯕꯨ? ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯧꯖꯔꯣ. ꯑꯩꯁꯨ ꯑꯩꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯃꯗ ꯈꯣꯡ ꯊꯥꯡꯂꯒꯦ." "ꯃꯗꯣ ꯑꯩꯅ ꯍꯦꯛꯇ ꯌꯥꯔꯅꯤ ꯁꯤꯔꯥ?" "ꯃꯗꯨꯅ ꯅꯪꯒꯤ ꯋꯥꯈꯜ ꯇꯥꯔꯦꯗꯅ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯄ ꯍꯧꯈꯤ ꯊꯣꯏꯕꯤ꯫ ꯑꯗꯨꯕꯨ ꯅꯤꯇꯦꯁ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇ ꯐꯥꯗꯨꯅ ꯈꯥꯝꯃꯤ, ꯑꯗꯨꯒ ꯌꯥꯝ ꯀꯔꯦꯝꯅꯕ ꯈꯣꯟꯊꯣꯛ ꯑꯃꯗ "ꯑꯣꯍꯣ, ꯅꯪꯒꯤ ꯑꯣꯏꯗꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯐꯝꯁꯤꯡꯗꯣ ꯑꯩꯅ ꯊꯥꯖꯔꯅꯤ ꯁꯤꯅꯤꯅꯦ. ꯑꯗꯨꯕꯨ ꯅꯪꯕꯨꯗꯤ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ. ꯅꯪꯗꯤ ꯑꯩꯒ ꯂꯩꯒꯗꯕꯅꯤ. ꯅꯪꯕꯨ ꯑꯩꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯒꯅꯤ." "ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯋꯥꯍꯩ! ꯅꯪꯒꯤ ꯅꯆꯤꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯋꯥꯈꯜꯁꯤꯅ ꯐꯥꯎꯕ ꯂꯥꯝꯂꯨꯗꯕꯅꯤ. ꯈꯨꯠꯁꯤ ꯊꯨꯅ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯤ. ꯅꯪꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯕ ꯑꯃꯅ ꯑꯩꯒꯤ ꯈꯨꯗꯥꯡ ꯄꯥꯏꯕ ꯅꯠꯇꯤꯛꯂꯥ." ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯃꯤꯈꯨꯗꯣ ꯅꯤꯇꯦꯁꯇ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯚꯥꯏ, ꯆꯠꯁꯤꯜꯂꯛꯑꯣ. ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤꯒ ꯃꯥꯟꯅꯔꯒ?" ꯃꯤꯈꯨ ꯃꯥꯗꯤ ꯊꯣꯏꯕꯤꯒꯤ ꯁꯛꯇꯝ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯕꯅꯤ꯫ ꯋꯥꯈꯜꯗꯁꯨ ꯃꯥꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯃꯁꯨ ꯈꯟꯈ꯭ꯔꯕꯅꯤ꯫ ꯃꯥꯅ ꯈꯥꯝꯂꯤꯕꯗꯣ ꯅꯤꯇꯦꯁ ꯇꯥꯗꯦ꯫ ꯅꯤꯇꯦꯁꯅ "ꯂꯥꯛꯑꯣ ꯆꯠꯁꯤ. ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯀꯅꯥꯅ ꯅꯪꯕꯨ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯀꯟꯕ ꯉꯝꯒꯗꯕꯅꯣ ꯌꯦꯡꯒꯦ." ꯂꯩꯀꯥꯏ ꯃꯤ ꯂꯩꯇꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯊꯣꯏꯕꯤꯕꯨ ꯆꯤꯡꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯀꯔꯣꯝꯗꯒꯤꯅꯣ ꯍꯦꯟꯕ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯧꯔꯛꯏ, "ꯑꯣꯏ, ꯀꯩꯅꯣ ꯇꯧꯏꯗꯣ?" ꯃꯤꯈꯨ ꯂꯥꯛꯂꯤꯕꯗꯣ ꯀꯅꯥꯅꯣꯒ ꯍꯟꯅ ꯌꯦꯡꯗ ꯃꯤ ꯂꯥꯛꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯒꯥꯔꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯦꯟꯈ꯭ꯔꯦ꯫ ꯅꯤꯇꯦꯁ ꯃꯥꯁꯨ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯊꯣꯏꯕꯤꯕꯨ ꯃꯤꯠꯈꯥꯅ ꯌꯦꯡꯂꯒ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯌꯦꯡꯉꯣ ꯍꯥꯏꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯝꯂꯒ ꯊꯣꯏꯕꯤꯕꯨ ꯂꯥꯛꯇꯅ ꯏꯟꯊꯣꯛꯂꯝꯂꯒ ꯆꯦꯟꯈꯤ꯫ ꯍꯦꯟꯕ ꯃꯥꯁꯨ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯣꯏꯕꯤꯕꯨ ꯉꯥꯛꯄꯤ, "ꯏꯆꯦ, ꯀꯩꯁꯨ ꯇꯧꯗꯦꯀꯣ?" "ꯀꯩꯁꯨ ꯇꯧꯗ꯭ꯔꯦ." "ꯏꯆꯦ ꯍꯣꯏ ꯌꯨꯝꯁꯦ ꯀꯥꯏꯗꯅꯣ? ꯑꯩ ꯊꯤꯜꯂꯝꯃꯒꯦ." "ꯌꯥꯔꯅꯤꯗ, ꯑꯁꯤꯗꯒꯤ ꯊꯣꯡꯒꯥꯟꯁꯦ ꯑꯁꯤꯗ ꯆꯪꯉꯒ ꯂꯩꯔꯦ." "ꯑꯁ, ꯅꯨꯡꯉꯥꯏꯇꯦ ꯏꯆꯦ. ꯌꯨꯝꯐꯥꯎ ꯆꯪꯃꯤꯟꯅꯔꯁꯤ. ꯏꯆꯦꯒꯤ ꯈꯣꯡꯗꯨꯁꯨ ꯈꯔ ꯁꯣꯛꯄ ꯃꯥꯜꯂꯤ. ꯆꯠꯄ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦ." ꯊꯣꯏꯕꯤ ꯍꯧꯖꯤꯛꯇꯗ ꯃꯁꯥꯗꯣ ꯆꯦꯅꯥ ꯈꯖꯤꯛ ꯐꯪꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟ ꯃꯈꯣꯡ ꯑꯗꯨꯗ ꯌꯦꯡꯊꯔꯨꯕꯅꯤ꯫ ꯎꯔꯦ ꯈꯔ ꯍꯨꯕꯥꯠꯂꯤꯕꯗꯣ, ꯏꯁꯨ ꯈꯔ ꯊꯣꯛꯂꯦ꯫ ꯍꯦꯟꯕ ꯃꯥꯅ ꯁꯝꯂꯒ ꯊꯣꯏꯕꯤ ꯃꯌꯨꯝꯗ ꯇꯞꯅ ꯇꯞꯅ ꯆꯪꯂꯛꯑꯦ꯫ ꯃꯆꯦ ꯆꯪꯂꯛꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯔꯤꯛꯇꯣ ꯑꯁꯥꯏꯐꯥꯎ ꯌꯦꯡꯂꯨꯒꯦ ꯈꯟꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯍꯦꯟꯕ ꯃꯥꯅ ꯁꯝꯂꯒ ꯆꯪꯂꯛꯏꯕ ꯃꯆꯦꯕꯨ ꯎꯔꯗꯨꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ, "ꯆꯦ, ꯀꯩꯗꯧꯔꯒꯦ? ꯈꯣꯡꯁꯦ ꯀꯩꯗꯧꯏꯅꯣ?" ꯊꯣꯏꯕꯤ ꯃꯅꯥꯎꯕꯨ ꯄꯥꯈꯠꯇꯅꯕ ꯃꯑꯣꯡꯗ ꯇꯞꯅ ꯍꯥꯏ, "ꯏꯔꯦ, ꯆꯦꯆꯦ ꯀꯩꯁꯨ ꯇꯧꯗꯦꯁꯦ, ꯄꯥꯈꯠꯀꯅꯨ ꯅꯣꯏ." ꯍꯦꯟꯕ ꯃꯥꯗꯤ ꯏꯔꯤꯛ ꯎꯕꯗ ꯏꯉꯛꯉꯛꯂꯦ꯫ ꯌꯥꯏꯆꯦꯟ ꯃꯥꯁꯨ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ꯫ ꯌꯥꯏꯆꯦꯟꯅ "ꯏꯆꯦ, ꯀꯩꯗꯧꯔꯒꯦ?" "ꯍꯦꯟꯕ, ꯅꯪꯅ ꯀꯃꯥꯏꯅ?" ꯍꯦꯟꯕꯅ "ꯏꯆꯦꯁꯦ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯅꯤꯅ ꯐꯥꯗꯣꯏ ꯇꯧꯔꯝꯕ, ꯑꯗꯨꯗ ꯑꯩꯒ ꯊꯦꯡꯅꯕꯅꯤ."
Wado tabada anido ngakpana loire. Irik madi tingsokre. Adum tabada khangi nupa ado Nitesh oiramgani haiba. Mikup asidadi nungda farugliba ihol pumnama phatharaga mache bukada irenjan hifalaga hidakra taisinbe. Irikna che sida sum patharo jakto ai tawrage keke walasu ai dum koro pandi hen belerise ngak thoge. Asi hairam laga thokre ire thoibi madi kamdore wakhalado amuk fakchin kre khajik sokpa adudi ma kare su khanjilude. Niteshna ngasi tawriba maong utliba matau amadi haikiba wahai kaya adu boningsing saubana mamit ado ngaksilae. Khankibani mana Niteshna mabudi thamoi sengna nukse magidamak leplakani khalubane. Sunitagi wahai kharada mana Nitesh pumiraibade masana masabu papchilani khankibani. Aduba pumnamak magi wakhal oiramle. Icham chambe nupi amadi nate thoibe. Ngasi Niteshna lakchakhiba asina hena thauna oiduna wakhal kaya khalle. Adubo mikup ama ani tagi khalambani. Thangnaba mikupta uragle mamita kana amagi saktam ama. Kanana uriba atay kanabu oiruni haibage. Mitmang muktada gyan mangna haitharakiba nupa adu natana. Mabu chuktharaba mit ani aduna mabu nuksina yenglaga sana haiduna sonthangnena kaurambado. Mikupta waragle wakhalado. Mabu kaidoramgani karamba phibamda leiramgani. Mabu karisu tawdabra. Mabu yamna waramgadra. Nupa magi oiba pumnama khangninglakpagum tawi wakhalda tamna sole. Karigi nangna aibu miraibano. Karigi aibu hanna yenglaktabano. Karigi inakta laktabano. Nangna aibu karigi kauribano. Chinbalda nangbu miraibagi wahai hairabasu. Mit yengna hinatana nangbu yenglabasu. Thamoi asinadi nangbu yamna nuksibane. Yambong aina nangbu nuksidaba natte. Nangbu aina waraubane. Karigi nangnadi khangde. Iring mapanda thoklaklaga henbagi manak jangsilae. Yachenga wari tawduna leirambane. Anido chap manana irikbu yenglae. Irikna hen bhaibani ko. Hen bhaibani. Thank you bye. Thank you. Kaigino asuk nungsibi ichi asibo khudong thibadudagi nangna kanbibagi marupki tawbiman putsida kauroi. Kaigi lamannoda nakhoi nigi ichedi aigisu icheni kaino. Chakcharaga hankro. Iharnida. Yachena muk haichilae. As kaigi yabano chakrasi kaino ahawba mathongbige. Irik maso henbabu yaninglamdabado khara khazikte hanbagum tawe. Matangduda henba magi mobile ring lae. Mama oirambaduda fatpai. Ma pakpina henba ichabu chaksara bro. Chadriye nache dubu chakaloi jibrane. Khangdide ma ai imana bhoida leye. Ai ma namitara si phawba nangdi kidawriba. Moidoina chakcharani yeido. Chakto chanase na hainaba. Oh phari phari yumda ngantana hanjinaba tawko. Oi ma phare phare adudi ima thamlage ko. Oi ma phone do hek thamkibaga yachen haire. Noi momslo. Oh mani nang yamluna tawba mali yumna. Kharaga nateda yam thi ilon tawi. Parisalo maningdane yan ha halawba ani ahum leibani akhoi irike. Ado amang ngauthase. Hero ke haige. Ire nukmi haire. Thaurohe nang thokpa. Nahandagi lumaga leibado asitan chanakhibagi wani ne. Mani. Asi haiduna machinda isai amasung nglae. Iru janingbaga thongrana tekdakbaga tanjase karidi hai sige la. Irikna yare thuna changhoro nang. Macha masa ngamdre tamada mama ibimado mathoi wari. Khudakta thoklakpasu hek yada. Amada amuk phone tawduna hangi. Khabada amuk tawre.
Leimana Khaba nang yambumdi kamdore Imase kashu thidok patawjeda Naha nonga khra chot patu tatawri sani Phari Imasi di nuksa thiruridana Nang yambungdo waya petli khangiduni Nakhoi nari ni haiduna manakta mi ema phawba changba yaroidoribani Adubune nakhoi khra cheksinna senauko Imasi lakchi phawbadi ningthina Nang yambungdo senauko Leimana hairibado khabagi nakalda famliba Ronalna taraduna noktuna haire Imase yam kiragana ngawnaba injection ama ko kapsila loire Hai angawbasina henghang Phari Imasi thamage ko ningthina leiro Hoi Imasi Ronalna Khaba ningthemse kamai tawsige Khabana manungda kana lehorige Taibang Pari Boris lehori Koro hina thabake haidokra male Adudi aishu yum phawdi orutaba yaroi Aduna horen hani yoshilage yamungda sukra haibiro Phari adudi yoshiluro nangsu Khabada thokre Ronal masu nganbana leiriba rumatumda lae Ronalna Mayam kidonari Nariba minduna hipanda kai Pari nangna kidoiba Pari nok-noktuna khumlae Nane na chadiko Ekhui ining those hippa wari Aduda ina sum icham-chamna kauraga tanthokpanida Uridana asida lepaga leirise Hospital gi top floor dani makhoina leiriba se Hospital ase atei kanagi sunate nganba masama ke hospital dani Aduna tongana special room hapani Kadugi nakanda piktakna hapliba balcony aduda chumjring lepli Nganba mamita dum utuna leire Mabo mipaini yengkhiba nupi magi mityeng ado Asukuiba asida mabo hinaba Mabo nukshidaba mityeng Wahi kaya ama haikraga Karigi ngasina mana kazik chukthaba ubada amuk hana kauraroi haikraba mungyen adubo Yamna nuksina Yamna pamujana karigi kauriba Madom wakhal amada tawringai mataw singdo mari changsilai Ronalna Ningthem nasagi shutawdeko Parina amo Mai side masangamdaba pumandreda Nupi kainaba mali Boris maso mating pangsilai Ngaiko Taibang yauri kansida waham thangogi Ningthem na thaina nupi ama khangnakhibado madu kanano Ekhui na da leiringaida lona thukna tawrambanina masaksu khangawdre Nupi kainare ngawraga chatore amta phamina sila o haidana pariba ni thoklakpani nate adubu kanano ba Taibangna As hawkrabadu damo kothokna ngangaiba ai khangde Ronaldo hango Ronalna he aishu khangde ko nganbana yari chalo nuile thokro ai ngakta santi de lehoge Borisna yam naibe waro makha sida tok launa kauthakhradi yam naiba sani nang Ronaldo tamna haire yari selo pothaning tawjaini mi pari nang lehoko noite na lao ai ka da lerise Asi haina duna amuk thokre pari ma de lehore nganbagi mawongdo hairap kupthane yenglaga hanglei wa hangama Ningthem kidoba yaure Pari punsi sangapane khalludaba thasadaba ngaktane oirise Adubo kidore haibano Nganba sursang no hontharaga thasadana wahangama hanglei Nukshiba haibase kaino Pari wahangduna nukfetawe amaromda Ronalna pari thamlambagi maram yamna chawna lei madudi pari se duda lushilaknabadi wakhal yamna khanba amade problem ama thoklakpada solution thuna puthokpa ngamme nganbagi magun pari na khangba hele atai na khangde haiba nate adubu pari na manung hanjinba hele pari na nukshiba haibase nangbu kari mali Ningthem Wahangdo ai hangnani hangiba khangde Ningthem ai khangde mani inakta leiringai nukshiba haibase karina mayak singde aduga aina shu khangde adubo mani inaktagi yamna lapna jatkraba kana sidade magi nuksibase mayak singlapagum tawi nuksiba haibase amaga manade Ningthem nuksiba makhal yami
ꯈꯨꯅꯤꯡꯁꯨ ꯈꯦꯠꯅꯩ ꯑꯩꯒꯤꯅ ꯃꯥꯅꯁꯨ ꯅꯨꯡꯁꯤ ꯑꯩꯅꯁꯨ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛꯇꯗꯤ ꯇꯝꯂꯝꯗ꯭ꯔꯦ ꯉꯥꯟꯕ ꯄꯥꯔꯤꯗ ꯍꯥꯏꯔꯞ ꯌꯦꯡꯂꯛꯑꯦ ꯑꯗꯨꯒ ꯃꯥꯁꯨ ꯋꯥꯈꯜꯗ ꯂꯩꯔꯤꯕ ꯑꯗꯣ ꯇꯞꯅ ꯍꯥꯏꯔꯛꯑꯦ ꯉꯥꯟꯕꯅ ꯅꯨꯡꯁꯤꯕꯁꯦ ꯑꯩ ꯀꯔꯤꯅꯣ ꯈꯪꯗꯦ ꯄꯥꯔꯤ ꯅꯪꯅ ꯍꯥꯏꯕꯒꯨꯝ ꯑꯩꯁꯨ ꯍꯥꯏꯈꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯗꯕ ꯌꯥꯗꯦ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯋꯥꯈꯜ ꯊꯃꯣꯏ ꯄꯨꯛꯅꯤꯡ ꯑꯁꯤꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯍꯥꯏ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯤ ꯃꯥ ꯈꯛꯇꯅꯤ ꯃꯥ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗꯦ ꯄꯥꯔꯤ ꯑꯩ ꯈꯪꯗꯦ ꯏꯐꯝꯗꯒꯤ ꯃꯃꯤ ꯁꯥꯝꯈ꯭ꯔꯕꯤ ꯀꯅꯥ ꯑꯃꯒꯤ ꯑꯣꯏꯈ꯭ꯔꯕꯤ ꯃꯥꯕꯨ ꯑꯩꯅ ꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯤꯕꯁꯦ ꯑꯩꯁꯤꯕꯨ ꯑꯐꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯗꯣꯔꯤꯕ꯭ꯔꯥ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯅ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯑꯥꯔꯊ ꯂꯩꯔꯤꯕꯁꯦ ꯅꯨꯡꯁꯤꯕꯅ ꯃꯤꯕꯨ ꯋꯥꯍꯜꯂꯤ ꯅꯨꯡꯁꯤꯕꯅ ꯃꯤꯕꯨ ꯀꯞꯍꯜꯂꯤ ꯅꯨꯡꯁꯤꯕꯅ ꯃꯤꯕꯨ ꯃꯥꯡꯍꯜꯂꯤ ꯅꯨꯡꯁꯤꯕꯅ ꯃꯤꯕꯨ ꯑꯣꯠꯄꯅꯤ ꯐꯔꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯍꯨꯅꯤ ꯑꯣ ꯃꯌꯥꯛ ꯌꯥꯝꯅ ꯀꯟꯕ ꯄꯥꯔꯤꯅ ꯅꯪꯒꯤ ꯊꯃꯣꯏꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨꯕꯨ ꯅꯪꯅ ꯀꯌꯥꯃꯨꯛ ꯅꯨꯡꯁꯤꯔꯨꯔꯦ ꯑꯗꯨ ꯄꯦꯟꯗꯅ ꯉꯥꯡꯂꯤꯕꯗꯤ ꯉꯥꯟꯕ ꯑꯃꯨꯛꯁꯨ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯐꯦꯠ ꯇꯧꯋꯦ ꯀꯌꯥꯃꯨꯛ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯄꯥꯔꯤ ꯀꯌꯥꯃꯨꯛ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯃꯇꯝ ꯈꯔ ꯈꯛꯀꯤꯁꯨ ꯅꯠꯇꯦ ꯄꯨꯟꯁꯤ ꯑꯁꯤ ꯈꯛꯀꯤꯁꯨ ꯅꯠꯇꯦ ꯃꯄꯣꯛ ꯑꯁꯤ ꯃꯇꯝꯒꯤꯁꯨ ꯅꯠꯇꯦ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯃꯄꯣꯛ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯄꯨꯟꯁꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯛꯀꯅꯤ ꯁꯨꯡꯊꯥ ꯊꯥꯖꯗꯕ ꯃꯔꯨꯞꯀꯤ ꯆꯤꯟꯕꯥꯜꯗꯒꯤ ꯊꯣꯛꯂꯛꯏꯕ ꯋꯥꯍꯩ ꯑꯗꯨꯗ ꯄꯥꯔꯤ ꯉꯥꯟꯕꯕꯨ ꯌꯦꯡꯂꯛꯏ ꯄꯥꯔꯤꯅ ꯅꯤꯡꯊꯦꯝ ꯉꯥꯏꯍꯥꯛ ꯄꯣꯊꯥꯎ ꯂꯥꯛꯑꯣ ꯌꯥꯔꯦ ꯀꯣꯔꯧ ꯍꯣꯏ ꯂꯥꯛꯑꯒ ꯑꯩꯒꯤ ꯅꯥꯛꯇ ꯊꯥꯖꯜꯂꯣ ꯅꯪꯁꯨ ꯊꯣꯛꯈ꯭ꯔꯣ ꯄꯥꯔꯤ ꯋꯥꯍꯩ ꯃꯈꯥ ꯇꯥꯔꯝꯗ ꯊꯣꯛꯈ꯭ꯔꯦ ꯉꯥꯟꯕ ꯃꯥꯁꯨ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯍꯧꯋꯤ ꯇꯥꯏꯕꯪ ꯐꯣꯟ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯨꯊꯥꯅ ꯋꯥꯔꯤ ꯑꯃ ꯁꯥꯔꯤ ꯇꯥꯏꯕꯪꯅ ꯀꯃꯥꯏ ꯇꯧꯔꯦ ꯍꯦꯂꯦꯟꯅ ꯈꯪꯗꯦꯗ ꯑꯩ ꯅꯪꯅ ꯊꯣꯏꯕꯤꯅ ꯑꯩꯈꯣꯏ ꯅꯤꯡꯊꯦꯝ ꯌꯥꯗꯕꯒꯤ ꯃꯔꯝ ꯍꯪꯉꯨ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯁꯤꯜꯂꯛꯏ ꯅꯪ ꯑꯣꯏꯅ ꯁꯤꯅꯤ ꯁꯣꯏꯔꯣꯏꯁꯦ ꯑꯗꯨꯕꯨ ꯑꯩꯅꯔꯣ ꯊꯣꯏꯕꯤꯅ ꯑꯩꯈꯣꯏ ꯅꯤꯡꯊꯦꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯪꯉꯩ ꯂꯣꯏꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯃꯥꯅ ꯅꯤꯡꯊꯦꯝ ꯂꯥꯞꯅꯅꯕ ꯇꯧꯈ꯭ꯔꯤꯕꯗꯣ ꯅꯤꯡꯊꯦꯝꯁꯦ ꯅꯨꯄꯤ ꯀꯅꯥꯝ ꯂꯣꯏꯅꯔꯛꯇꯕꯅꯤ ꯅꯨꯄꯤ ꯑꯃꯇ ꯍꯟꯅ ꯌꯦꯡꯂꯛꯇꯕꯅꯤ ꯊꯣꯏꯕꯤ ꯈꯛꯇꯅꯤ ꯃꯥꯅ ꯅꯨꯡꯁꯤꯔꯤꯁꯦ ꯑꯩꯁꯨ ꯈꯪꯉꯦꯕ ꯈꯪꯗꯦ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯑꯇꯩ ꯂꯥꯏꯔꯤ ꯌꯥꯝꯕꯨꯡꯗꯨꯕꯨ ꯈꯔ ꯐꯔꯕꯣ ꯀꯥꯏꯗꯩꯅꯣ ꯃꯁꯥꯁꯦ ꯑꯁꯨꯛ ꯆꯣꯛꯊꯔꯁꯤꯐꯥꯎ ꯄꯣꯊꯥꯅꯤ ꯈꯪꯗꯦ ꯕꯦꯜꯀꯣꯅꯤꯗ ꯂꯦꯞꯍꯧꯕꯅꯤ ꯑꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯝꯃꯒꯦ ꯊꯕꯛ ꯈꯤꯇ ꯇꯧꯒꯦ ꯇꯧꯖꯔꯣ ꯑꯩꯁꯨ ꯊꯝꯃꯒꯦ ꯕꯥꯏ ꯕꯥꯏ ꯁꯛꯊꯤꯕꯤ ꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯐꯠ ꯀꯛꯈꯤ ꯑꯗꯨꯒ ꯊꯧꯁꯥꯗ ꯂꯩꯈꯤ ꯁꯣꯝꯗꯅ ꯅꯤꯇꯦꯁ ꯃꯤꯈꯨ ꯊꯣꯏꯕ ꯑꯄꯨꯏ ꯄꯥꯔꯇꯤ ꯇꯧꯔꯤ ꯑꯄꯨꯏꯅ ꯚꯥꯏ ꯅꯤꯇꯦꯁ ꯅꯪꯒꯤꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯅꯤꯇꯦꯁꯇꯤ ꯈꯨꯝꯂꯛꯇꯦ ꯃꯥ ꯃꯁꯥꯅ ꯃꯁꯥꯕꯨ ꯈꯤꯇꯪꯗꯤ ꯐꯥꯊꯖꯕꯅꯤ ꯃꯥꯅ ꯇꯧꯈ꯭ꯔꯤꯕ ꯑꯗꯨꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯊꯣꯏꯕꯤꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯃꯥꯕꯨ ꯋꯥꯔꯧꯔꯝꯂꯕ ꯍꯥꯏꯕꯁꯤ ꯈꯟꯕꯗ ꯃꯥ ꯋꯥꯈꯜ ꯑꯗꯣ ꯆꯥꯏꯗꯣꯔꯕꯅꯤ ꯃꯤꯈꯨꯗꯤ ꯊꯣꯏꯕꯤꯕꯨ ꯃꯥꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯂꯩꯈꯤꯕꯅ ꯅꯤꯇꯦꯁꯅ ꯊꯣꯏꯕꯤꯕꯨ ꯁꯥꯎꯅꯕ ꯊꯣꯏꯕꯤꯕꯨ ꯃꯤꯔꯥꯏꯕꯒꯤ ꯋꯥꯈꯜ ꯄꯣꯛꯍꯟꯅꯕ ꯍꯣꯠꯅꯔꯛꯏ ꯃꯤꯈꯨꯅ ꯑꯄꯨꯏ ꯑꯩ ꯍꯥꯏꯒꯦꯁꯦ ꯊꯣꯏꯕ ꯅꯪꯁꯨ ꯇꯥꯎ ꯑꯩ ꯊꯕꯛ ꯃꯐꯝꯗ ꯂꯩꯔꯤꯕꯅꯦ ꯑꯩꯈꯣꯏ ꯃꯔꯨꯞ ꯅꯤꯇꯦꯁꯅ ꯐꯣꯟ ꯇꯧꯔꯛꯄꯗꯣ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯑꯩꯁꯨ ꯊꯨꯅ ꯂꯥꯛꯄꯅꯤ ꯑꯗꯩ ꯀꯃꯥꯏ ꯇꯧꯕꯅꯣ ꯍꯥꯏꯗꯅ ꯑꯩꯅ ꯍꯪꯕ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯅꯔꯤꯀꯥꯟꯗꯨꯗ ꯃꯥꯒ ꯈꯪꯅꯕꯤ ꯅꯨꯄꯤꯗꯣ ꯅꯤꯇꯦꯁꯀꯤ ꯃꯆꯟꯅꯨꯄꯤ ꯍꯦꯂꯦꯟꯒ ꯄꯨꯟꯅ ꯊꯣꯛꯂꯛꯏ ꯑꯗꯩ ꯍꯦꯂꯦꯟꯅ ꯆꯠꯈꯤꯕꯒ ꯑꯩꯈꯣꯏ ꯚꯥꯏꯒꯤ ꯃꯥꯡꯗ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯅꯨꯄꯥ ꯑꯃ ꯍꯦꯛꯇ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯔꯛꯄꯅꯦꯃꯤ ꯑꯗꯨꯗꯕꯨ ꯃꯔꯨꯞꯁꯤꯅ ꯀꯃꯥꯏꯅ ꯊꯃꯣꯏ ꯀꯥꯏꯔꯣꯏꯗꯣꯏꯅꯣꯕ ꯑꯄꯨꯏꯅ ꯑꯥꯏ ꯐꯖꯗꯦ ꯑꯗꯨꯗꯤ ꯇꯥꯎ ꯊꯣꯏꯕꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯚꯥꯏ ꯃꯗꯨꯕꯨ ꯅꯨꯄꯤꯅꯦꯅ ꯀꯣꯏꯔꯤꯕ ꯅꯪꯅ ꯍꯦꯟꯅ ꯇꯟꯈꯤꯗ꯭ꯔꯦꯗ ꯁꯦꯜ ꯊꯨꯝꯁꯨ ꯀꯌꯥ ꯀꯩꯗꯧꯗꯦ ꯍꯥꯏ ꯅꯪ ꯅꯁꯥꯒꯤ ꯁ꯭ꯇꯦꯇꯁ ꯌꯦꯡꯂꯒ ꯊꯕꯛ ꯇꯧꯔꯛꯎꯅꯦ ꯅꯤꯇꯦꯁ ꯁꯣꯔꯃꯨꯛꯇꯪ ꯍꯟꯊꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯊꯥꯎ ꯊꯣꯏꯁꯦ
ꯑꯩꯅ ꯌꯥꯝ ꯊꯥꯖꯩ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯐꯠꯇꯕ ꯑꯝꯇ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯗꯦ ꯑꯩꯁꯨ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕꯗꯨꯅ ꯃꯉꯣꯟꯗ ꯉꯥꯡꯉꯤ ꯈꯪꯗꯕ ꯋꯥ ꯃꯌꯥꯝ ꯑꯃꯁꯨ ꯉꯥꯡꯈ꯭ꯔꯦ ꯏꯆꯤꯜ ꯑꯁꯤꯅ ꯄꯥꯝꯗꯕ ꯇꯨꯀꯠꯆꯕ ꯍꯩꯅꯗꯕ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨꯅꯤ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯕꯗꯣ ꯃꯤꯈꯨꯅ ꯅꯠꯇꯦ ꯅꯪꯅ ꯐꯅ ꯅꯨꯡꯁꯤꯔꯁꯨ ꯅꯪꯅ ꯃꯥ ꯐꯅ ꯊꯥꯖꯔꯁꯨ ꯅꯪꯒꯤ ꯃꯛꯃꯛꯇꯗ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯕ ꯉꯝꯂꯤꯕ ꯅꯨꯄꯤꯗꯨꯕꯨ ꯅꯪꯅ ꯁꯨꯝ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯌꯥꯅꯤꯡꯗꯦꯗ ꯃꯔꯨꯞ ꯃꯌꯥꯝ ꯀꯅꯥ ꯌꯥꯅꯤꯡꯕ ꯌꯥꯎꯒꯦ ꯑꯄꯨꯏ ꯍꯣꯏꯗꯣ ꯌꯥꯅꯤꯡꯗꯦ ꯂꯣꯏꯅ ꯍꯥꯏꯅꯔꯛꯂꯦ ꯃꯔꯛ ꯑꯁꯤꯗ ꯃꯤꯈꯨꯒꯤ ꯋꯥꯈꯜꯗ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯋꯥꯈꯜ ꯑꯃ ꯃꯨꯟꯅ ꯈꯜꯂꯨꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯑꯦ ꯅꯤꯇꯦꯁ ꯑꯩꯅ ꯅꯣꯡꯃ ꯍꯥꯏꯈꯤꯕꯗꯣ ꯅꯪ ꯀꯥꯎꯔꯕ꯭ꯔꯥ ꯅꯤꯇꯦꯁ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯌꯦꯡꯂꯛꯑꯦ ꯏꯍꯦ ꯉꯥꯟꯕꯒꯤ ꯊꯥꯏꯅ ꯌꯥꯝ ꯅꯨꯡꯁꯤꯔꯝꯕꯤ ꯅꯨꯄꯤ ꯑꯃ ꯀꯥꯏꯅꯈꯤ ꯍꯥꯏꯕꯗꯣ ꯃꯗꯣ ꯊꯣꯏꯕꯤꯅꯤ ꯊꯣꯏꯕꯤ ꯑꯣꯏꯒꯅꯤ ꯅꯤꯇꯦꯁ ꯉꯛꯅ ꯀꯃꯥꯏꯅ ꯌꯦꯡꯉꯣ ꯉꯁꯥꯏ ꯋꯥꯔꯤ ꯇꯧꯈ꯭ꯔꯤꯕꯗꯣ ꯉꯥꯟꯕꯅꯤ ꯑꯃꯗꯨꯅ ꯂꯦꯛꯊꯔꯛꯄꯗ ꯅꯠꯇ꯭ꯔꯥ ꯊꯣꯏꯕꯤꯅ ꯄꯥꯈꯠꯄ ꯃꯇꯧ ꯑꯃ ꯎꯠꯈꯤꯕꯗꯣ ꯅꯤꯇꯦꯁ ꯃꯤꯈꯨꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯋꯥꯈꯜꯗꯁꯨ ꯃꯊꯟꯇ ꯈꯟꯖꯤꯜꯂꯨꯔꯒ ꯃꯥꯏꯊꯣꯡꯗ ꯑꯁꯥꯎꯕꯒꯤ ꯃꯃꯤ ꯇꯥꯕ ꯍꯧꯔꯛꯏ ꯃꯗꯨꯕꯨ ꯎꯔꯕꯗ ꯃꯔꯧ ꯂꯩꯅ ꯅꯣꯛꯈꯤ ꯃꯇꯥꯎ ꯑꯍꯨꯝꯗꯣ ꯑꯁꯣꯝꯗꯅ ꯀꯅꯥꯕꯨ ꯄꯥꯎꯕꯤꯈꯤꯕꯅꯣ ꯉꯥꯟꯕꯅ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯄ꯭ꯔꯤꯌꯥꯗꯣ ꯂꯥꯛꯏ ꯉꯥꯟꯕꯗꯤ ꯍꯥꯟꯅꯗꯒꯤ ꯃꯁꯥꯗꯣ ꯏꯇꯟ ꯇꯟꯅ ꯂꯩꯔꯝꯕꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯟꯊꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯦ ꯉꯥꯟꯕꯒꯤ ꯃꯁꯥ ꯑꯗꯨꯗ ꯇꯞ ꯅꯞꯁꯤꯜꯂꯒꯅꯤ ꯃꯥꯅ ꯐꯝꯂꯤꯕ ꯑꯗꯣ ꯄ꯭ꯔꯤꯌꯥꯅ ꯌꯥꯝꯕꯣꯡ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯍꯥꯏꯕ ꯅꯁꯥ ꯉꯝꯗ꯭ꯔꯒ ꯑꯩꯉꯣꯟꯗꯁꯨ ꯀꯩꯝ ꯍꯥꯏꯕꯤꯔꯛꯇꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯁꯤꯐꯥꯎ ꯉꯥꯟꯕ ꯀꯩꯁꯨ ꯈꯨꯝꯂꯛꯇꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯅꯣꯚꯦꯜꯁ ꯑꯃ ꯄꯥꯗꯨꯅ ꯂꯩ ꯄ꯭ꯔꯤꯌꯥ ꯃꯥꯁꯨ ꯍꯟꯗꯦ ꯅꯃꯪ ꯍꯪꯖꯤꯜꯂꯛꯏ ꯌꯥꯝꯕꯣꯡ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯍꯥꯏꯕ ꯉꯥꯟꯕꯅ ꯄ꯭ꯔꯤꯌꯥ ꯆꯠꯂꯣ ꯌꯨꯝꯗ ꯍꯜꯂꯣ ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯉꯕꯅꯤ ꯅꯨꯄꯤ ꯅꯪꯅ ꯁꯤꯗ ꯀꯨꯏꯅ ꯂꯩꯕꯁꯦ ꯐꯖꯕ ꯑꯣꯏꯗꯦ ꯃꯤꯅ ꯉꯁꯥꯏꯗꯩ ꯉꯥꯡꯉꯤꯕ ꯍꯪꯉꯤꯕ ꯃꯌꯥꯝꯁꯤꯅ ꯑꯝꯇ ꯈꯨꯝꯂꯛꯇꯦ ꯑꯗꯨꯒ ꯆꯠꯂꯣꯌꯦ ꯌꯥꯝꯕꯣꯡ ꯅꯪ ꯑꯗꯨ ꯐꯠꯇꯕ꯭ꯔꯥ ꯉꯥꯟꯕꯗꯣ ꯁꯨꯛꯆꯤꯜꯂꯞ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯄ꯭ꯔꯤꯌꯥ ꯑꯣꯏꯔꯣꯏꯗꯕ ꯂꯝꯕꯤꯗ ꯀꯩꯗꯧꯅꯨꯡꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯣꯏꯗꯕꯅꯤ ꯅꯪꯒ ꯑꯩꯒ ꯃꯔꯤ ꯑꯃ ꯁꯦꯝꯕ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯄꯒꯤ ꯋꯥꯡꯃꯗꯅꯤ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯃꯒ ꯆꯒꯠ ꯉꯥꯏꯍꯥꯛ ꯂꯩꯇ ꯋꯥꯔꯤ ꯇꯧꯕꯁꯦ ꯃꯥꯅ ꯃꯇꯝ ꯑꯃꯗ ꯄꯥꯝꯈꯤꯗꯕꯅꯤ ꯄ꯭ꯔꯤꯌꯥꯗ ꯃꯕꯨꯛ ꯃꯅꯨꯡꯗꯗꯤ ꯁꯥꯎꯅꯤꯡꯂꯦ ꯑꯗꯨꯕꯨ ꯅꯛꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯑꯦ ꯌꯥꯝꯕꯣꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯜꯂꯒꯦꯕ ꯕꯕꯥꯅ ꯂꯧꯕ ꯂꯥꯛꯀꯅꯤ ꯑꯩ ꯒꯥꯔꯤ ꯄꯣꯔꯛꯇꯦ ꯑꯗꯣ ꯑꯩ ꯑꯁꯥꯏꯗ ꯐꯝꯒꯦꯀꯣ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄ꯭ꯔꯤꯌꯥ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯂꯩꯔꯤꯕ ꯁꯣꯐꯥ ꯃꯆꯥꯗꯨꯗ ꯐꯝꯗꯨꯅ ꯐꯣꯟ ꯃꯦꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯏꯁꯣꯔ ꯃꯥꯅ ꯇꯝꯂꯤꯕ ꯑꯁꯤꯅ ꯀꯔꯤꯅꯣ ꯊꯃꯣꯏ ꯑꯅꯤ ꯑꯁꯤꯕꯨ ꯑꯗꯨꯃꯛ ꯂꯥꯞꯅꯍꯟꯗꯨꯅ ꯊꯝꯂꯁꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯃꯣꯏ ꯑꯅꯤ ꯑꯁꯤꯕꯨ ꯄꯨꯟꯁꯤꯟꯅꯕ ꯃꯇꯝ ꯑꯃ ꯌꯦꯡꯂꯤꯕ꯭ꯔꯥ ꯊꯃꯣꯏ ꯑꯅꯤ ꯊꯋꯥꯏ ꯑꯅꯤ ꯑꯁꯤꯕꯨ ꯑꯗꯨꯃꯛ ꯑꯣꯠꯂꯒꯦ ꯅꯤꯡꯂꯤꯕ꯭ꯔꯥ ꯊꯃꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯗ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯏꯂꯩ ꯂꯩꯇ ꯊꯣꯛꯍꯜꯂꯁꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯀꯔꯤ ꯃꯇꯧꯅꯣ ꯊꯣꯏꯕꯤ ꯃꯆꯥ ꯑꯗꯣ ꯇꯧꯐꯝ ꯑꯃ ꯑꯁꯨꯝ ꯈꯪꯂꯛꯇ꯭ꯔꯗꯨꯅ ꯊꯧꯅꯥ ꯄꯨꯝꯕ ꯈꯣꯝꯖꯤꯟ ꯃꯅꯥꯎ ꯑꯅꯤꯕꯨ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕ ꯍꯥꯏꯔꯝꯂꯒ ꯃꯝꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯍꯦꯂꯦꯟ ꯃꯥꯒꯤ ꯒꯥꯔꯤ ꯃꯆꯥꯗꯨ ꯄꯨꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯈꯤꯕꯅꯤ ꯀꯔꯝꯕ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯝꯒꯅꯤ ꯈꯪꯕꯅ ꯂꯩꯃ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯦ ꯀꯥꯎꯟꯇꯔꯗ ꯆꯪꯂꯒ ꯉꯥꯟꯕꯒꯤ ꯂꯩꯐꯝ ꯍꯪꯂꯕꯗꯨ ꯄ꯭ꯔꯞ ꯂꯥꯛꯂꯦ ꯑꯁꯨꯝ ꯂꯥꯛꯄꯗ ꯔꯣꯅꯥꯜꯒ ꯍꯦꯛ ꯊꯦꯡꯅꯔꯦ ꯊꯣꯏꯕꯤ ꯆꯠꯂꯝꯕꯗꯣ ꯆꯞ ꯂꯦꯞꯄꯤ ꯔꯣꯅꯥꯜ ꯃꯥꯁꯨ ꯊꯣꯏꯕꯤꯕꯨ ꯎꯔꯕꯗ ꯉꯛꯂꯞ ꯍꯪꯂꯛꯑꯦ ꯔꯣꯅꯥꯜꯅ ꯊꯣꯏꯕꯤ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯊꯣꯏꯕꯤ ꯈꯨꯝꯁꯤ ꯀꯗꯥꯏ ꯈꯨꯝꯂꯣꯏꯁꯤ ꯀꯗꯥꯏ ꯈꯨꯝꯂꯨꯔꯒ ꯀꯔꯤ ꯍꯥꯏꯔꯛꯄ ꯈꯨꯝꯗ꯭ꯔꯒꯅ ꯑꯃꯨꯛ ꯀꯔꯤ ꯈꯟꯈꯤꯗꯧꯔꯤꯕ ꯊꯣꯏꯕꯤꯅ ꯔꯣꯅꯥꯜ ꯌꯥꯝꯕꯨꯡ ꯔꯣꯅꯥꯜ ꯃꯃꯤꯠꯀ ꯂꯥꯎꯊꯣꯛꯂꯒ ꯌꯥꯝꯅ ꯊꯨꯅ ꯋꯥꯍꯪ ꯑꯃ ꯍꯪꯂꯛꯑꯦ ꯅꯪꯒꯤꯁꯦ ꯅꯤꯡꯊꯦꯝ ꯃꯅꯥꯛꯇ ꯂꯥꯛꯏꯔꯣ ꯊꯣꯏꯕꯤ ꯂꯥꯛꯏꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯅꯤꯅ ꯋꯥ ꯑꯃꯨꯛ ꯂꯣꯠꯂꯨꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ ꯈꯜꯂꯒ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯝꯕ ꯈꯣꯝꯖꯤꯟ ꯔꯣꯅꯥꯜ ꯌꯥꯝꯕꯨꯡꯗꯣ ꯉꯁꯥꯏ ꯊꯦꯡꯅꯩ ꯃꯁꯥ ꯌꯥꯝꯅ ꯉꯝꯈꯤꯗꯦ ꯑꯗꯨꯗ ꯁꯨꯝ ꯂꯥꯛꯄꯅꯦ ꯔꯣꯅꯥꯜ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ
Chalo. Asida legam la paring leise. Asida sum chalo. Mina semba haidi. Chena semba kusum le pambi amalay bani. Maduta chango. Thoibi hoy hairamduna tabli lagle. Asum lapada oi. Legam la mayam ama paring layriba ado. Ronald na hairakpa chena semba kusum le panbi ado ure. Chena semba lay mande masagi oy na hujaba hekman male. Nigsing lae. Magi yambong ase lay semba yam na haibane. Atay haitrabaso lay semba de yam na haibane. Amade mana kusum lay pami hairubada. Ngan ba na semlaga pirakiba lay kre. Ngan ba masamak na haikibane. Yambong de lay semba yam hay. Tayo na abukshi na lay semba da ay siyam tagli. Ado na hirini. Wahay kara siningsing lagbada mitmang dalay riba asiso ngan ba na sim ko iramgani kangle. Sura muktang sang no huntaraga thong ginog ado tanik pay. Khazig hangdok laga changge haina khongkap mahik thangjin gi hotna baga. Ure mitmang dalay riba phibam ado. Priyama na ngan ba magi manak yamna nakna famlaga. Nupa aduna kariso hay dalay riba phibam ado ubada. Thangjin gi hotna ramba khongthang ado yamna thuna handok tuna. Khonglay thuna chenthore. Mitsna ani dusu pirangna areba khamleita sinthare. Amuksu masana masabo yamna nokning bagom phawre. Migi kana ama leina aina khaluriba ase karino. Masa mathanta ikaiba phawre. Banthada hospital adudagi thokluktuna makai amada lakle. Gari adusu adum mafam aduda thaname. Mi kaya leitaba lambil matai oirap na hauriba o pambi adugi manak jangsen. Makut na mamay adu kumduna makul thok na kapli thoibe. Ronald maso kamay na tawraba cha no kanna ngan mana leiriba rum aduda janglee. Priya maso halamle. Thoibe leiba udabaduda chitkraba satla khalle. Ronald na. Ningtem, thoibe de. Ngan ba sawning na yinglee, ngan ba mana khaliba na. Priya laklamba do onna tainana thoibi laklamba gi wakhalda karim nari ni khanbanani. Ronald na. Karino ningthem. Thoibi do nangi nak chatkibani, aina rum takibani. Nang ngasai thingna khibro, nang nasangam khide haiduna hangbala ina haibani ne. Kaino nang haido. Karino thoibi changlam dabra. Phagi matang chade Ronald. Nai na pagi phagiro matang sida. Ngan ba do asum pakhale. Priya leiringai laklam nebra haiba wahang ama wakhale yam thona paisile. Kram kala amge. Kuitrida minitara kumbo oiratra. Priya han khibada ngairi madude thoibina laklam liba ado Priya leiringai soidana oigani khangle. Nganba makhutna marai bak aduda amuktang nali. Aduga famlambadagi thuna hogatuna chele maiki khangda. Ronald na. Ningthem kaino kada chalino. Ronald na pakhat na kauriba aduga taramda chalakle. Nupa ado gate aduda leble hairaga leilei duna thirakle nupi ado. Maikay amada asum nupi adubo thirakpani. Ure makhut ani chang mamay ado khumduna kapliba nupi ado. Matawduda pakhat na taha changsinduna nupi adugi manak nang nafamtha. Kaptuna leiriba adubo chena konsin mipaibu khonjala duna kauree. Sana, thoibi sana. Karino nang natawrisibaw.